रमजान की मतमदा अमसुंग लैलतुल कदर की नुमित था लिसिंग अमदगी हेना फै हाइरिबा अदुगुलो मतमुगा लैरबा अहिंग असि अल्लाहना यारोइदबा अमसुंग माना तौबे इबादतसिंग अल्लाहना कबूल तौरोइ हाइबसिंग अदुगी मनुंगदा मियोइ अमा लौखलागा आई बयान तौजरके। अल्लाह के रसूल सल्लल्लाहु अलैहि वसल्लम ना हिदोक पिरमी लैलतुल कदर की निमित्ता इबादत तौबा मी खुदिंगमक मा के इबादत अदु अल्लाह ना कबूल तौगनी सिवाय मकोई सुमना खक्तंगी मियोइ मरी अल्लाह रब्बुल इज्जत ना कबूल तौरोइ हाइबनी। तो मियोइ मरी अदु कना कनानो हाइबा मतमदा अहानबदा ममा मपा के थमोइ थुगाइरिबा ममा मपा ना हाइबिंद्रिबा ममा मपा अवाबा पीरिबा अहानबदा हाइबदि ममा मपा गी हक मपुंग फाना पांगथोक्त्रिबा मी अमा अनी सुबदा जू थइबा मी अनी सुबदा जू थइबा निशा चारिबा मी दुबुको जू हाइबसि निशानी अदुगा अहुम सुबदा मरी मता थदनरिबा इचिन इनाव आइगी इपागी इयाम्बगा आइगी इचेगा आइगी इनावगा आइगी दतोनगा आइगी दयाइगा मरी मता थदनरिबा कौनद्रिबा चंगनद्रिबा मियोइसिंग अदुगा अदुगा लो मियोइ कना मीबो अइना नमथगदबनि हाइना थमोइदा कीना नुंगाइतबा थम्मिबा मापो इनथगदबनि मापो नमथगदबनि हाइना खल्लगा थम्मिबा मखोइ अदुमलो मियोइ मरी असि लैलतुल कदर की निमित्ता था लिसिंग लिसिंग इबादत तौबगे सवाब पीगनि हाइबा अदुगी सवाब अदुबा महाकना जोबि नीबसिंग अदु अल्लाहना कबूल तौरोइ पोलम मरी असि करिगुम्बा नाहकमोंदा याउबा तारदि मरी असि मनुंगदे अम्मा हेक याउबा मतमदा अल्लाहना कबूल तौरोइ हाइबनेबा मरीमक याउद्रगसु मरीमक किमुंगदगे अम्मा इंगोंदा याउइ जू थक्पगे हाइनबी मयंगोबी नत्रगना इंगोंदगी मीबो नमथबगी मीबो नुंगाइतबा थम्बगे आई थमोइदा याउइ अदुगा अइना मीगी बु मरी मता थदनबगी याउइ नत्रगना इमा इपाना हाइबिंदे नि मरी चमुंगदे अम्मा हेक आई थमोइदा याउरगा लैलतुल कदर की निमित्ते इबादत तौबा तारगदी अल्लाह ताला ना माकी लैलतुल कदर की निमित्त अदुरे इबादत अदु कबूल तौरोइ हाइबनेबा। अदो ngasi मरी अदुगी मुंगदी अहानबदा ममा मपाना हाइबि इंदबा हाइबनी ममा मपा अदुगी मतंगदा आई ngasi मयामदा बयान खतंग तौजरके मसिबो अखोइ लोइबन तामिनसे इंशाअल्लाह। ममा इमा मदी इपा अखोइगी दमक्तदी ख्वाइदगी चाउना तोनबा अदुमबा हक अमनी दुनियादा मियोइबना ख्वाइदगी कानबा फायदा उठाइबसि ममा अमदी मपा अनीदगी हेने लौवेबा अल्लाह अमदे अल्लाह के रसूलगी मखादा ख्वाइदगी थाक आइगी वांगबा अमसुंग आइने ख्वाइदगी हक तोनबा इंगोंदा ख्वाइदगी तोनबसि इमा अमदी इपा अनीमक्की हक असिनेबा ngasidi aigina चाउराबगी मतुंग आइना मी ओइराबा मतमदा आइगी इमा अमदी इपा अनीमक अदुगी हक अदुबु काउथोक्लगा मखोइबु तुंगदा थमगदबनि मखोइबु मखादा सियन्नगदबनि हाइना सियन्नरे अदुगी वखलदु खल्लिफोबदि कबीदे यारोय मरमदि खुदा तालाना कुरान मजिद ताहिबिरि करी इमा हारजे करी करिगुम्बा नखोइगी नमांगदा नमा अमदि नपा अनीमक अहल ओइरबा लेतारबा अदुगी अनीमक नत्रसु अनीदुमंगदे अम्मा अहल ओइब तारे अदु तारदे महाके मचिन्ने उफ फोबा हाइगनु हाइबा आई महाके मचिन्दगिसु अखोइ चिन्दगुसु हाइबदि अखोइना उफ हाइबदि करम्बा इंसान में बना करिगुम्बा थबक अमा तौनिंगेबा अदुबु मी नायक अस हाइबदु अदुबु मामूली वहाई अदुबु उफ कवेबा अरबिक वहाईदा मधुकी ख्वाइदगी हंतबा अदुबु ख्वाइदगी हंतबा अपिकपो वफम अदु अल्लाह ताला ना कुरान मजिद सिजन्नरे अदुगा मसिकी वहाई असिबु नकोइ नमा नपा अदुगी सेवा तौबदा हाइगनु हाइना अल्लाह तबारक ताला ना कुरान दा हाइरे अदुई तारगति अतै हक्तदी क्याम चाउरगने नुक्सिरिबि चिन्नाउसि अदुगा अइयोगे अल्लाह के हुकुम से इगोन इंद्रेबा देखो भाई ngasi aina ngasi दुनिया दा समाज ता मी ओइबा ngambeba से कना की बरकत कना की जरिया दगिन आइगी इमा इपा की बाजार दगिने ngasi नंग वा लोनबा ngambeba दो आइगी इमा इपा ना लोनबा तंबीरकपनेबा नंग ngasi चटपा ngambeba दो आइगी इमा इपा दन चटपा तंबीरकपनेबा नंग ngasi लरिक हाइरिबा लरिक तमिदो नसाना तालगा लरिक तमक पहिरकपने आइगी इमा इपा दो न पैसा तालगा वाना होतनरगा चाकदबा कया चादबदा खाइजिलगा तुंगजिलगा आइबो ngasi मी ओइदबा यादे हाइना खल्लगा लरिक तमहलागा आइबो ngasi सिगी थाक असि यौरकपने ngasi अइना खरा कजि जाउरे अइना मी ओइरे हाइबा मतमदा अइगी इमा अमदि इपागी हक काउथोक्लिबा अल्लाह की बंदा दुनिया दा नुंगसिबा खुदिंगमक्की प्रमाण पीनिंगाइ लेबनी लूरे हाइरबा समुद्र अदुगिसु कयाम लुबनो हाइना खंगबा अदुमक ngambani वांग हाइरबा असमान असिसु क्याम वांगनो हाइना खंग ngambani नुंगसि हाइरबा लेहाउ अदुसु नुंगसि हाइरबा लै कयासिंग अदुसु अदुमक मनम अदु लोइथरकपनि अदुमक खुइथरकपनि अदुगुमलबा दुनिया दा पोलम खुदिंगमक्की लोइनमक ओनबा ngambani लेकिन इमा अमदि इपागी नुंगसिबदि करिसु ngasi फोबा कमोइतबनि खास करुना इमा ओइबसिंगना मचादा नुंगसिबा असिदि
ꯃꯀꯕꯤꯗꯁꯨ ꯃꯌꯦꯡ ꯇꯥꯗꯕꯅꯤ ꯑꯔꯦ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯨꯍꯣꯡꯉꯛꯑꯕꯒꯤ ꯃꯇꯨꯡꯗ ꯃꯆꯥꯗꯨ ꯑꯃ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯤꯕꯅꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯅ ꯍꯥꯏꯁꯤ ꯂꯥꯟꯕ꯭ꯔꯥ ꯉꯁꯤ ꯅꯪꯒꯤ ꯅꯨꯃꯤ ꯑꯃꯈꯛꯇꯪꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯤꯅꯥꯏꯒꯨꯝꯅ ꯑꯣꯏꯔꯒ ꯊꯝꯃꯣ ꯅꯪ ꯆꯍꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯇꯣꯂꯣꯞ ꯄꯤꯗꯕꯁꯨ ꯌꯥꯔꯣꯏ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯃꯒ ꯅꯪꯒꯤ ꯊꯕꯛ ꯐ꯭ꯔꯤꯗ ꯇꯧꯕꯤꯕ ꯅꯪ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯒꯗ꯭ꯔꯥ ꯂꯦꯀꯤꯟ ꯏꯃꯥꯗꯨꯅꯗꯤ ꯏꯄꯥꯗꯨꯅꯗꯤ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯠꯊꯣꯛꯂꯦ ꯑꯗꯨꯒ ꯆꯥꯔꯤꯕꯅꯤ ꯄꯤꯖꯔꯤꯕꯅꯤ ꯏꯜꯂꯤꯕꯅꯤ ꯆꯍꯤ 30 ꯑꯩꯒꯤ ꯍꯦꯛ ꯁꯤꯗ꯭ꯔꯤꯐꯥꯎ ꯏꯃꯥ ꯏꯄꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯩꯔꯤꯐꯥꯎ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯄꯤꯖꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯃꯆꯥ ꯑꯗꯨ ꯅꯨꯡꯉꯥꯏꯈꯤꯅꯤꯡꯉꯥꯏꯒꯤ ꯄꯨꯡ 14 ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒꯤ ꯏꯃꯥ ꯑꯗꯨꯒꯤ ꯍꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯈꯔꯝꯅ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯒꯤ ꯗꯨआ ꯀꯕꯨꯜ ꯇꯧꯒꯅꯤ ꯑꯗꯨꯝꯕ ꯏꯃꯥ ꯏꯄꯥ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯅꯪ ꯉꯁꯤ ꯉꯝꯕ ꯑꯃꯁꯨꯡ ꯑꯐꯥꯎꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨꯗ ꯕꯥꯔꯇꯤꯜ ꯑꯃꯇꯪꯗꯤ ꯅꯪꯒꯤ ꯅꯀꯣꯛꯀꯤ ꯃꯊꯛ ꯑꯗꯨꯗ ꯀꯤꯂꯣ 10 ꯀꯤꯂꯣ 2 ꯄꯨꯔꯒ ꯅꯪ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯅꯪ ꯂꯧꯊꯣꯛꯇꯕꯗ ꯖꯥꯜꯂꯒ ꯅꯪ ꯊꯥꯡꯒꯠꯂꯒ ꯄꯨꯔꯒ ꯆꯠꯄ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯀꯔꯤꯗ ꯉꯝꯃꯣꯏ ꯑꯗꯨ ꯉꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯐꯥꯎꯕ ꯑꯃꯁꯨꯡ ꯅꯪ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯒꯦ ꯂꯦꯀꯤꯟ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯃꯥꯗꯨꯅꯗꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯊꯥ 9 ꯄꯨꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯤꯕ ꯑꯃꯁꯨꯡ ꯆꯩꯊꯦꯡ ꯀꯌꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯆꯥꯅꯤꯡꯕ ꯀꯌꯥ ꯆꯥꯗꯕꯤꯗ ꯋꯥꯕ ꯀꯌꯥꯗ ꯗꯥꯛꯇꯔꯗ ꯀꯌꯥꯔꯛ ꯆꯦꯜꯂꯒ ꯑꯃꯁꯨꯡ ꯎꯞꯄꯒ ꯍꯤꯞꯄ ꯌꯥꯗꯕ ꯃꯇꯝꯗ ꯂꯣꯡꯉꯒ ꯍꯤꯞꯄꯒ ꯗꯥꯛꯇꯔꯗ ꯀꯌꯥꯔꯛ ꯆꯠꯂꯒ ꯇꯦꯁ ꯇꯧꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯍꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯔꯤ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯗꯕꯅꯣ ꯂꯦꯞꯄꯣꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯑꯣꯏꯒꯗꯧꯕꯅꯣ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠꯇ ꯉꯥꯏꯔꯕ ꯃꯈꯨꯠ ꯊꯦꯛꯑꯒ ꯄꯥꯔꯤꯕꯅꯤ ꯑꯁ ꯑꯩꯒꯤ ꯏꯆꯥꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯐꯝꯕ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯉꯁꯤ ꯉꯥꯏꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯗꯨꯒꯤ ꯍꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯨꯊꯠꯂꯤꯕꯅꯤ ꯂꯥꯏꯔꯤꯛꯇ ꯍꯥꯏꯕꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯪꯉꯤ ꯀꯔꯤ ꯑꯩꯅ ꯍꯦꯛ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯩꯅ ꯄꯨꯛꯇ ꯅꯧꯄꯨꯕ ꯃꯇꯝꯗ ꯄꯨꯔꯥ ꯆꯍꯤ ꯑꯃ ꯆꯍꯤ ꯍꯛꯆꯥꯡꯁꯦ ꯅꯥꯔꯒ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯂꯦꯟꯒꯗꯧꯔꯕꯅꯤ ꯆꯥꯅꯤꯡꯕ ꯀꯌꯥ ꯆꯥꯕ ꯐꯪꯉꯣꯏ ꯑꯗꯨꯒꯤ ꯁꯥꯠ ꯁꯥꯠꯇ ꯑꯩꯅ ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯤ ꯗꯨꯅꯤꯌꯥꯗ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯁꯤꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯃꯃꯥ ꯀꯌꯥ ꯁꯤꯕ ꯌꯥꯎꯔꯤꯕꯅꯤ ꯃꯧꯋꯠ ꯑꯃꯁꯨꯡ ꯗꯨꯅꯤꯌꯥ ꯃꯧꯋꯠ ꯅꯠꯇꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯗꯨꯅꯤꯌꯥꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯑꯗꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯥꯞꯆꯤꯜꯂꯒ ꯃꯆꯥ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯁꯤꯕ ꯇꯥꯔꯒꯁꯨ ꯏꯆꯥ ꯍꯤꯡꯕ ꯇꯥꯔꯁꯨ ꯃꯗꯨ ꯑꯜꯂꯥꯍꯗ ꯑꯩ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯋꯥꯕ ꯀꯌꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯣꯛꯂꯛꯑꯕ ꯃꯇꯝꯗ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯑꯃꯨꯛꯇꯪ ꯑꯩꯅ ꯄꯝꯃꯒ ꯌꯦꯡꯕ ꯃꯇꯝꯗ ꯕꯁ ꯑꯩ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯇꯣ ꯍꯟꯗꯣꯛꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯉꯁꯤ ꯏꯃꯥ ꯑꯃꯁꯨꯡ ꯏꯄꯥ ꯑꯣꯏꯕꯤ ꯑꯃꯁꯨꯡ ꯏꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯁꯤ ꯈꯥꯡꯂꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯅꯣꯡꯃꯇꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯏꯃꯥ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ ꯆꯥꯅꯤꯡꯕꯁꯤꯡꯗꯨ ꯍꯥꯏꯔꯛꯎ ꯂꯩꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯍꯪꯕ ꯌꯥꯎꯕ꯭ꯔꯥ ꯑꯜꯂꯥꯍꯒꯤ ꯕꯟꯗꯥ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯅꯤꯀꯥꯍꯒꯤ ꯃꯐꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯁꯦꯔꯅꯤꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯆꯥꯒꯗꯕꯁꯤꯡ ꯑꯗꯣ ꯕꯁ ꯈꯖꯤꯛꯇꯪ ꯆꯥꯔꯒ ꯈꯥꯒꯛꯏ ꯀꯔꯤꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯨ ꯂꯥꯛꯇꯕꯤꯗ ꯂꯩꯍꯧꯔꯤꯕꯅꯤ ꯑꯩꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯃꯇꯨꯝ ꯑꯃꯃꯝꯇꯪ ꯅꯠꯇ꯭ꯔꯒ ꯄꯣꯠꯂꯨꯝ ꯑꯃꯃꯝꯇꯪ ꯄꯨꯔꯒ ꯑꯩꯒꯤ ꯏꯆꯥꯗꯨ ꯏꯜꯂꯒꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯌꯥꯝ ꯍꯔꯥꯎꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯥꯛꯑꯒ ꯄꯨꯔꯛꯈꯤꯕ ꯅꯠꯇꯕ꯭ꯔꯥ ꯉꯁꯤꯗꯤ ꯕꯖꯥꯔꯗ ꯆꯠꯄ ꯃꯇꯝꯗ ꯌꯦꯡꯉꯨ ꯕꯖꯥꯔꯗ ꯄꯣꯠ ꯐꯖ ꯐꯖꯕ ꯌꯣꯟꯕ ꯑꯁꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯩꯖꯤꯟꯕ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯇꯦꯁ ꯇꯧꯕꯤꯌꯨ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯕꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯗꯨ ꯀꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯛꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯃꯐꯝ ꯑꯃꯗ ꯏꯠ ꯍꯌꯦꯡ ꯍꯪꯆꯤꯠꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏꯗꯕ ꯑꯃꯁꯨꯡ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯂꯩꯖꯗꯕ ꯏꯃꯥ ꯑꯃꯗꯤ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯎ ꯑꯗꯨꯒ ꯆꯠꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒꯤꯁꯨ ꯄꯣꯠ ꯂꯩꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯄꯩꯁꯥ ꯈꯔ ꯏꯄꯥꯅ ꯄꯤꯔꯦ ꯑꯗꯨꯒ ꯄꯨꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯕꯖꯥꯔ ꯆꯠꯂꯦ ꯕꯖꯥꯔ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯂꯩꯅꯤꯡꯉꯥꯏꯒꯤ ꯆꯝꯄꯜ ꯑꯃ ꯂꯩꯅꯤꯡꯉꯥꯏꯒꯤ ꯄꯩꯁꯥ ꯄꯨꯔꯛꯄ ꯑꯗꯨ ꯆꯝꯄꯜꯗꯨ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦ ꯏꯆꯟꯅꯨꯄꯤ ꯑꯗꯨꯒꯤꯁꯨ ꯂꯩꯔꯦ ꯂꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯃꯆꯥ ꯀꯌꯥꯝ ꯅꯨꯡꯁꯤꯕꯅꯣ ꯑꯩꯁꯨ ꯌꯦꯡꯉꯣ ꯏꯃꯥꯒꯤꯁꯨ ꯂꯩꯅꯤꯡꯉꯥꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯄꯨꯔꯛꯏꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯥꯏꯔꯦ ꯏꯃꯥ ꯑꯩ ꯁꯤꯒꯤ ꯐꯨꯔꯤꯠ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯦꯁꯁꯦ ꯑꯝꯇ ꯂꯩꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯂꯩꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯄꯩꯁꯥ ꯑꯗꯣ ꯃꯥꯒꯤ ꯂꯩꯒꯗꯕ ꯄꯣꯠ ꯑꯗꯨ ꯂꯩꯗ꯭ꯔꯦ ꯑꯗꯨꯒ ꯏꯆꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯥꯒꯤꯁꯤ ꯑꯣꯏꯅ ꯂꯩꯕꯤꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯑꯣꯏꯅ ꯁꯦꯠꯍꯟꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯗꯨꯅꯅꯦ
मागे अपाम्बदु मागे लेनिंगबदु लेदबिद मचा अदुगी लेरगा मचादा सेटहल्लिबनि येंगो अइना हाइजेनब्राबा नकोय येंगो हराव कुमय अमा लाक्पा मतमदा ममा ओइबि कया सिंग मपा ओइबि कयाना मपा ओइबा कयाना मागे लेनिंगबा सेटनिंगबा कया सिंगदो अमबाव लेदबिद मचा अनि अहुम अदुगिदमक्तनि आइना ngasi मनिंग थुंगननिंगाइदमक्तनि आइना होटनरिबनेबा अल्लाहगी बंदा अखोइना पैसा पाइबा अमसुंग अखोइदा मालदौ अल्लाहना खरा पिरक्पा तारगदि अखोइनानि इमा इपाखि कौनबा अमसुंग नुसिनबदु नत्तेबा अल्लाहना पामिस जैचेके मखोइना अइंगोंदा लुना तौरखिबा अदुगुम तौसना अइनाचु हौजिक ngambagadi मखोइगिदमक्ति इतलम हराउ कुमयम लाक मतमदा फजबा ड्रेस अमा अनत्रा पोटलम खरा लैरगा मखोइगिदमक्ता सिन्नबा अदु तौगदबनेबा कयाम नुंगाइगने मोगे थमोइदा ngasiदी नुपी थीख्रबा मतमदा नुपीगी आइगी इचागी लेइनबा होटना मतमदा ना इमागी इपागी माइकैदा येंगजल्लगा मखोइ करिसु मतेंग पामबा ngamde लागी बंदा अदुनते कबीदे यारो अदुना ngasi अखोइगी रक्ता अल्लाह के रसूल सल्लल्लाहु अलैहि वसल्लम ने हाइबिरमे अल्लाह के रसूल की चाही तरुक सुरक मतम मागी ममा लेकिबा नते अल्लाह के नबी की काश करिगुम आइगी मा दुने हिंगबा तारमबा आइना नमाज सोनिंगाइदमक्ता नेट लबो मतमदा आइगी मा दुना थोंनाउदगी कौरक मतमदा आई नमाज तो तगी कायरगा नमाज अदु मरक अदु लेपचलगा आइगी इमा अदुगी मनाक चतकरे हाय भाई साहब इमा कौबा फंगबा असिगी तोंगानबा अल्लाह की अदुमबा रहमत नमनेबा इखोइदा नंगना दुनियादा करोड़पति मिलियनपति पाइबा तारगसु नंगी नयुम चंगो मतमदने इमादो इमा हाइना कौरगा इमागे तंपाक्तोगी अमसुंग इमागे मुनाक्ता फम्मगा चंगबा मतमदा नुंगाइबा सुकुन मधुना नुंगाइबा चैथियंदो अतोपा कयादा चंगगा फंगोइ कबीदसु भाई नुपी ओइबि कयाना मपाम चतपा मतमदा ममा ओइबि सिंग अदु लैता मतमदा मपाम चतनिंगतेबा करिगी इमा लैतबदु चंगनिंगते चंगनिंग लेकिन थमोइ तसल्ली ओइदेबा बस ममा लैबा मतमददिने चतनिंगबदा गोर खोलि करिगी इमा इमा हाइबसि तोंगानबा अल्लाहना पिबा ममिंग अमबने भाई यामना नुंगसिबा अमसुंग कौबा मतमदा थमोइ एकता सुकुन ओइबा अखोइ इमागे अदुमलबा मथानुंगदै खैदोरकपा मबुक्की संगोम अदु थअगा चौरकपा ngatani कनानोमतदा हायो मसादा याउबा जिसम मतदा याउबा अदुमलबा मबुक्की संगोम अदु खैदोकलगा इखोइदा पिथरकलिबनिने भाई साहब अदुमलबा इमा अदुगी इखोइना ngasiदी तौयमन काउथोकलिबा अदुमलबा इमा अदुगी ngasiदी इखोइना हक काउथोकलिबा अल्लाहगी बंदा इमा इपा अदुना अहल लोरक मतमदा मकोइना वही अनि मंगा ngang को मतमदा इखोइना साउनिंग इमा नंग हंजल जल अदुम हाइजे करिगिनो अदुमना हाइगनो खोटकनो हाइन अल्लाहगी बंदा वरी मा सुमने बिरी अहल लोयर बि ममा अदुना मंगोन फान अदुगी मपान अदु फम्मगा लैरे मनाग अदुर मागी मचा अदुन लैरे मतम मदुदा युंगी बेलंदा अदुगी मफक अदु उपाम्बे महौरमे मंगोल अदुगी मपा अदुदा उपाम्बे द्र उचेक पाम्बे मतोंग मतम अदुदा उचेक अमतोंग उचेक अदु करीनो करीनो हाइना ममा अदुना हंगी मचा अदुना हंगक्को मतमदा इमा असी उचेकनि कवानि हाइना अमक्का ममा अदुना हंगी मचा अदुना हाइरे इमा कवानि अमक्का ममा अदुना हंगी मचा अदुना हाइरे कवानि कवानि सुम्मगा मतमदा मचा अदुना साउरे अदु ममा अदुदा हाइ इमा नंगना करिगिनो अदुम हंगाइचे अइना अमक्तंग हाइग्रबसि अदुमना ग्यान तादरो नंग अदुम कोक चाकप्रो ना अदुम हंगाइचे करिगिनो हाइना ममा अदुदा चै तमद्र ममा अदुना हाइरे करे चानुबा नहाकना ngasi अइना मरीरक मंगारक कक्तंग हंगो मतमदा नंगे थबोइदा साउनिंगबा फाउरगा इंगोंदा चैरे इबादो नंगना अंगांग वरिंगाई मतमददी नहाकना इंगोंदा मसीगी मफम मसी मक्तदा लेरगा असि करिनो करिनो हाइना चामरक हेना हंगक्को मतमदा अइना नोंगबा फाउबा साउतबिदा अदुमक मबिंग तारगा नंगोंदा अइना हाइकिबनि ngasiदी नहाकना अइना अहुमलक मरीरक तंग हंग मतमदा नंगे थमोइदा साउनिंगबा पोकले एको हाइना खल्लमने असेंगबमक्की मसी चुमदिब्राबा अय हायो ममा ओइबिसिंग असिना मचा नुंगसिबदी परमान पिनिंगाइ लेते ngasi nakoina aina haiba ji thajada boiba targa nakoi check tawbiyo mama oiba singa sina macha kayam nungsiba haiba matamdane mama dasu yumdane ima da ipada si haire na taw haiba di natte lekin kabi kabara tawba matamda yenguba test tawba mama oibi sing sina macha si mayumdagi thoke matamda jab tak ki mama singa sina macha do halaktre phoba mapa do di mapani nungai tungkini lekin mama oibi sing kabi da magi macha do halaktre ngai da magi pau phangdre kanda
ꯐꯃꯨꯡꯗ ꯆꯪꯈꯤꯕꯗꯤ ꯌꯥꯏ ꯂꯦꯀꯤꯟ ꯇꯨꯝꯕꯗꯤ ꯀꯕꯤꯗ ꯃꯍꯥꯛ ꯇꯨꯝꯃꯣꯏ ꯃꯥ ꯆꯥꯛ ꯆꯥꯅꯤꯡꯉꯩꯗꯃꯛꯇ ꯐꯝꯈꯤꯕꯗꯤ ꯌꯥꯏ ꯂꯦꯀꯤꯟ ꯆꯥꯛ ꯑꯗꯨ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯞꯄ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ ꯀꯔꯥꯏꯗ ꯆꯥꯛ ꯆꯥꯔꯝꯒꯅꯤ ꯀꯔꯥꯏꯗ ꯂꯩꯔꯝꯒꯅꯤ ꯀꯔꯥꯏ ꯌꯧꯔꯝꯒꯅꯤ ꯅ ꯀꯔꯤꯒꯨꯝꯕ ꯃꯔꯣꯜ ꯑꯃꯕꯨ ꯍꯥꯏꯔꯝꯗꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯍꯥꯛ ꯆꯥꯔꯣꯏ ꯃꯃꯥꯅꯕ ꯃꯆꯥ ꯑꯇꯩꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯒꯅꯤ ꯏꯃꯥ ꯅꯪ ꯆꯥꯛ ꯆꯥꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯔꯗꯕꯅꯤ ꯍꯥꯏꯒꯅꯤ ꯂꯦꯀꯤꯟ ꯀꯔꯝꯅ ꯆꯥꯒꯅꯤ ꯃꯥꯒꯤ ꯊꯋꯥꯏꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯈ꯭ꯋꯥꯏꯒꯤ ꯅꯨꯡꯁꯤꯕ ꯑꯧꯂꯥꯗ ꯑꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯀꯔꯤ ꯆꯥꯔꯝꯒꯗ꯭ꯔꯣꯅ ꯍꯥꯏ ꯈꯟꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯥ ꯀꯔꯝꯅ ꯆꯥꯕ ꯌꯥꯒꯅꯤ ꯃꯨꯁꯜꯂꯥꯗ ꯀꯥꯈꯠꯂꯒ ꯑꯜꯂꯥꯍꯗ ꯗꯨआ ꯇꯧꯒꯅꯤ ꯏꯆꯥꯗꯨ ꯀꯔꯥꯏ ꯂꯩꯔꯝꯗ꯭ꯔꯣꯃꯣ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯑꯜꯂꯥ ꯅꯍꯥꯛꯅ ꯁꯣꯌꯦꯡꯉꯥꯝ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯗꯨआ ꯇꯧꯔꯅꯤ ꯑꯊꯦꯡꯕ ꯃꯇꯝꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯇꯨꯝꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯐꯃꯨꯡꯗ ꯀꯥꯈꯠꯅꯤꯡꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯒꯅꯤ ꯂꯦꯀꯤꯟ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯩꯋꯣꯜꯂꯒ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯑꯣꯜꯂꯒ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯊꯣꯡꯖꯤꯟꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯊꯤꯜꯂꯛꯄ ꯃꯈꯣꯜ ꯇꯥꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯜꯂꯛꯑꯒꯗꯤ ꯁꯣꯏꯗꯅ ꯊꯣꯡꯁꯤꯗ ꯆꯪꯉꯛꯄꯒꯤ ꯃꯈꯣꯜ ꯇꯥꯒꯅꯤ ꯃꯗꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯩ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯃꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯒꯦꯀꯣ ꯃꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯏꯟꯒꯦꯀꯣ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯉꯁꯤ ꯇꯨꯝꯗꯕꯗ ꯉꯥꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯍꯥꯏꯒꯦ ꯃꯁꯤꯃꯛ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯕꯨ ꯏꯁꯥꯃꯛꯇꯁꯨ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯅꯣꯡꯃ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯇꯜꯕꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯔꯨꯖꯥꯒꯤ ꯃꯇꯝꯗ ꯌꯨꯝꯗ ꯊꯣꯛꯂꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯏꯔꯤꯄꯣꯛꯇ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯍꯨꯝ ꯑꯩꯈꯣꯏ ꯆꯠꯂꯝꯃꯤ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯌꯨꯝꯗ ꯆꯠꯂꯛꯎꯒꯦ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯔꯝꯗ꯭ರೆ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛ ꯐꯣꯟ ꯄꯥꯏꯗꯦ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯠꯂꯦ ꯌꯥꯏꯔꯤꯄꯣꯛ ꯌꯧꯔꯦ ꯌꯥꯏꯔꯤꯄꯣꯛ ꯌꯧꯔꯨꯕꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯔꯝꯖꯥꯟꯒꯤ ꯃꯇꯝꯁꯨ ꯑꯣꯏ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ ꯅꯣꯡ ꯀꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯁꯨ ꯄꯥꯎ ꯍꯥꯏꯕꯁꯨ ꯐꯔꯛ ꯇꯥꯔꯦ ꯅꯣꯡ ꯇꯥꯏ ꯑꯗꯨꯒ ꯐꯣꯟꯁꯨ ꯄꯥꯏꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯅꯣꯡ ꯇꯥꯡꯕ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯑꯗꯨꯝ ꯏꯁꯥꯒꯤ ꯃꯇꯨꯡ ꯑꯊꯦꯡꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯁꯨꯝ ꯅꯣꯡ ꯇꯥꯔꯛꯄꯁꯤ ꯍꯥꯡꯃꯜꯂꯛꯇꯗꯅ ꯑꯩꯈꯣꯏꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯧꯔꯒ ꯑꯗꯨꯃꯛ ꯂꯥꯛꯑꯦ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯁꯨꯃꯥꯏꯅ ꯇꯥꯔꯝꯕꯅꯤ ꯃꯇꯝꯗꯨ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯃꯤꯠꯇ ꯁꯪ ꯑꯗꯨꯃꯛ ꯎꯔꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯄꯨꯡ ꯅꯣꯡ ꯆꯣꯠꯅ ꯑꯗꯨꯃꯛ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯁꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯁꯤꯜꯂꯦ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯌꯨꯝꯒꯤ ꯃꯤ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤꯗꯨꯐꯥꯎ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯨꯊꯠꯂꯒ ꯏꯟꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯆꯪꯉꯩꯗꯃꯛꯇ ꯍꯣꯠꯅꯩ ꯂꯦꯀꯤꯟ ꯊꯣꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯥꯡꯗꯣꯛꯑꯒ ꯆꯪꯉꯩꯗꯃꯛꯇ ꯍꯣꯠꯄ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯈꯣꯡ ꯊꯥꯡꯖꯤꯟꯕꯒꯤ ꯃꯈꯣꯟ ꯑꯃꯁꯨꯡ ꯊꯣꯡꯗꯨ ꯈꯖꯤꯛꯇꯪ ꯂꯩꯊꯣꯛꯈꯤꯕ ꯃꯈꯣꯟꯗꯣ ꯕꯁ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯈꯛ ꯇꯥꯕ ꯃꯇꯝꯗ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯗꯨ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯔ ꯉꯁꯥꯏꯗꯒꯤ ꯁꯥꯎꯕ ꯅꯠꯇꯦ ꯁꯥꯎꯗꯕꯤꯗ ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯥꯏ ꯆꯠꯂꯨꯔꯃꯣ ꯅꯪ ꯀꯔꯤꯝꯇꯁꯨ ꯃꯔꯣꯟ ꯃꯔꯤ ꯍꯥꯏꯔꯝꯗꯕꯤꯗ ꯅꯪ ꯍꯦꯛꯇ ꯃꯥꯡꯉꯨꯔꯤꯕ ꯆꯠꯂꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯅꯪ ꯆꯥꯛꯇꯤ ꯆꯥꯔꯛꯑꯕ ꯍꯥꯏꯕ ꯑꯗꯨꯝ ꯑꯩꯅ ꯐꯤ ꯆꯣꯠꯂꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯂꯛꯀꯤ ꯁꯥꯎꯔꯁꯨ ꯌꯥꯔꯦꯕꯅꯦꯕ ꯍꯥꯏꯔꯝꯗꯕꯤ ꯆꯠꯂꯤꯕꯗꯨ ꯁꯥꯎꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯁꯥꯎꯗꯕꯤꯗ ꯑꯗꯨꯒꯨꯝꯂꯕ ꯏꯃꯥ ꯑꯗꯨꯅ ꯐꯤ ꯂꯥꯡ ꯍꯣꯡꯗꯣꯛꯅꯕ ꯄꯤꯔꯦ ꯑꯗꯨꯒ ꯆꯥꯅꯤꯡꯉꯩꯗ ꯄꯨꯡ ꯑꯗꯨꯛ ꯌꯥꯝꯅ ꯌꯧꯔꯕ ꯁꯦꯔꯤꯒꯤ ꯍꯧꯒꯠꯄ ꯃꯇꯝ ꯌꯧꯔꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯧꯂꯥꯗ ꯑꯗꯨꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯆꯥꯛ ꯂꯧꯊꯔꯦ ꯑꯗꯨꯒ ꯊꯥꯡꯊꯔꯕꯒꯤ ꯃꯇꯨꯡꯗ ꯆꯥꯔꯣ ꯆꯥꯛ ꯍꯥꯏꯅ ꯄꯤꯖꯩ ꯃꯥꯒꯤ ꯃꯃꯥꯡ ꯑꯗꯨ ꯕꯁ ꯌꯦꯡꯉꯣ ꯁꯤꯅꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯖꯕꯗꯒꯤ ꯑꯩ ꯅꯪ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯀꯕꯤꯗ ꯇꯨꯝꯗꯦꯕ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯇꯕꯨ ꯉꯥꯏꯔꯒ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯦꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯥꯒꯤ ꯍꯛ ꯉꯁꯤ ꯑꯩꯈꯣꯏ ꯁꯃꯥꯖꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯔꯛꯈꯤꯕ ꯀꯌꯥ ꯑꯗꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯒ ꯑꯜꯂꯥꯍꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯔꯤꯕ ꯀꯔꯝꯅ ꯑꯜꯂꯥꯍꯅ ꯀꯕꯨꯜ ꯇꯧꯒꯅꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯇꯣꯟꯕ ꯍꯛ ꯑꯗꯨꯒꯤ ꯅꯪꯅ ꯍꯛ ꯑꯗꯨ ꯄꯥꯡꯊꯣꯛꯇꯕꯤꯗ ꯑꯩꯉꯣꯟꯗ ꯅꯪ ꯅꯤꯖꯔꯛꯑꯗꯤ ꯑꯩꯅ ꯄꯤꯔꯣꯏ ꯍꯥꯏꯕ ꯑꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯍꯧꯕ ꯅꯠꯇ꯭ꯔꯥ ꯑꯔꯦ ꯁꯤꯇ ꯅꯠꯇꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯌꯨꯝ ꯑꯗꯨ ꯄꯣꯔꯒ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯑꯗꯨ ꯍꯖ ꯇꯧꯍꯜꯂꯕ ꯇꯋꯥꯐ ꯆꯛꯀꯔ ꯑꯗꯨ ꯂꯒꯥꯏꯔꯕ ꯇꯨꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯄꯣꯔꯒ ꯅꯌꯨꯝꯗ ꯄꯨꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯃꯥ ꯑꯃꯁꯨꯡ ꯏꯄꯥꯒꯤ ꯍꯛ ꯑꯗꯨ ꯑꯗꯥ ꯑꯣꯏꯔꯣꯏꯁꯤꯅꯤ ꯑꯩꯁꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯤ ꯌꯥ ꯑꯜꯂꯥ ꯌꯥ ꯔꯁꯨꯂꯜꯂꯥ ꯏꯃꯥ ꯑꯃꯗꯤ ꯏꯄꯥ ꯑꯅꯤꯒꯤ ꯍꯛꯁꯤ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯎꯕꯅꯣ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯏꯁꯥꯔꯥ ꯇꯧꯔꯒ ꯃꯃꯥꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯍꯥꯏ ꯑꯅꯤꯁꯨꯕꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥꯅ ꯍꯦꯟꯅ ꯆꯥꯎꯕꯅꯣ ꯏꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥꯅ ꯍꯦꯟꯅ ꯍꯛ ꯆꯥꯎꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏ
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯌꯥꯅ ꯍꯦꯟꯅ ꯆꯥꯎꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥ ꯔꯁꯨꯂꯜꯂꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯅꯥꯅ ꯍꯦꯟꯅ ꯍꯛ ꯆꯥꯎꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ अल्लाह के रसूल सल्लल्लाहु अलैहि वसल्लम हैबिरकलुमी इपाने हेले है इपासु हक चावी लेकिन ममा गी इपाना कभी ते हेनते ममा ओइबिसिंगना वारक्किबा पोलम सिंग अदो मपाना वाबा नते अदुना अइखोइगी नुंसिरबा बयान ताब चंगिर पुंग खुदिमक सिंग असिना मतम लैरी रमजान ओइरिङै मनुंग असिदा इमा अमति इपा सिंगा नुंगाइना दब लैबा अमसुंग मखोइगा कौनदब अमसुंग खतखिबा चैनखिबा लेदि खुदा के वास्ते अल्लाह के दबक नंग मखोइगे माफ तौनो नंगी इबादत अबबा अल्लाह न लौरोय नंगी हज नंगी उम्रा नंगी नमाज अम्मा फोबा अल्लाह न यारोय जब तक कि नंगी इमा अमति इपा अदुगे हक अदो पांगथोगा मखोइ अदुगा माफ कोकथोक पियो हायरगा मखोइगे चमथोक नद्रि फोबा नंगी इबादत मफम अदो लैगनी मांगोय लेकिन अल्लाह न कबूल तौबो ओरोय करिगे नंगी ख्वाइदगे न हक चावबा अदो पांगथोक द्रि फोबा अदुना अइखोइना कोइ पुनम अल्लाह ताला ना मतम चुपदा अइगी अहल लमन लैरिबा इमा अमति इपा हिंगिबा कंगो सिंग अदु पुंजी सांग ना पीबा अमसुंग मखोइगे सेवा तौरगा अइखोइ दुआ लौची अल्लाह रसूल ना हिदो पेरमे अल जन्नतु तहता अक़दामिल उम्महात जन्नत हाइबिसे ममा ओइबे खुया कादा लै हाइबनी अदुना इमा की सेवा फजरा तौरगा अइखोइ जन्नत तो लहौचेबा इंशाअल्लाह अल्लाह ना मसिदगी हुइ म्याम पुन्ना इमा इपा की सेवा तौबो लोइ लोइना बयान तारगा अइखोइ अमल तौबिनसि खंगदबा कयादा शेयर तौरगा अइखोइ सवाब तानसि अदुगा मथंग नेक्स्ट मियोय मरी अदु ममा ओइबिसिंग ममा मपागी मतंगदा हाइख्रे अदुगा नेक्स्ट मतंगदा अदुना मियोय अहुम लेहौरिबा अदुगी मतंगदा इंशाअल्लाह सोइदना हाइजरके मदुसु अइखोइ गाइमेनसि तामिनसि इंशाअल्लाह।